sahi anobagi numit kuntra mathoi ni su haukre aduga ingbagi chang so adum leptana hengalagli kumsigi ningthamtha ashi satkiba sahiga yengnaruragadi yamna ingba helli climate variability na maram oiduna haujik nore jila gi mafam ayambada ising ifut lok kangna uba fangle iril amasung izei turel gi imaisu haujik ising kangna uba fangle satkiba sahi kuntragi mamangdadi hairiba turen asigi imai ising wangna uba phanglamki Saukhalakpagi tabak kaya paikhalakpadigi umang wamang paktaknana koktholakpadigi ising yokhatfamsing amasung ising khong loina kangduna ising phangbada awaba oiri jila asigi mafam kayada lambi sarok naungna kaklakpadigi amukka henna aing asagi khal kaitharakpa miyamna uwa fangli Nune jila gi longmai part 4 amasung 3 gi marakta leiba khalwik pangkwang lok ase hojik ising kangle amasung ising leitabana maram oidona lok asida phanglamba nga waikhuna singba uba fangdre Hiram asigi matangda hairiba lok asigi manakta leiba Mr. TK kakhusungna asumna hai Khalwik pangkwang hairiba lok nune gi lau hinkon gi mayam gi sejinariba thakliba chariba mayam se masigi lok sida ekoi hanagi lok natre hojik se ising se loina kange hojik sina pura tatpa adigi lau hinkon se ising sina walabnina mayam se loina waramni aduna sarkar omdagi miyem ta sangbi haijadni District Administration nunena sinduna humputrani thoi suba Ganatantra Divas palan akanba security gi ngak senbago loinana Singlemna nune DC office complex da pangthokki Thauram aduda jila asigi deputy commissioner Sri Robert Singh Khetri Mayumna zati gi machu ahum gi funeral paihanki amasung Rashtriya salute pi ki loinana Manipur Police BDF Ladies Police ki apunba parade contingent amabu garab honor pi ki Thauram aduda jila asigi SP district level officer sing yauna miyoi kia saruk yakhi Mathau ningthina pangthokiba sarkari karmachari singdasu DC na appreciation certificate khusinnaki Republic Day adugi warol piraduna DC Robert Singh na hai nauna semkiba nune jila ase hojik saukhat thorangi thabak singda khumang yana sangchilakli Jiri Tupul Imphal Railway Project ki thabak sing progress laina sathari Kangsup Tamelong lambi double lane gi standard ta kanna semgalli Haksel gi maramda paluduna Haksel gi sector ase yamna maru oi COVID-19 pandemic ki marakta COVID wearer singna paikhalakdi ba thabak kaya busu thagatki COVID-19 gi vaccination program dasu Sahajok PBO amasung vaccine asigi maramda lana rumor sandok pibabu Haksel gi official sing media gi miyoi sing village authorities sing gi leaders sing CSO leaders sing na miyambu bahap tahanbiu haina appeal tawki Humputrani thoi suba Republic Day Tamelong dasu district administration na sinduna Jadonang Pakta pangthokki Thauram aduda jela sigi DC Armstrong Pamaina Zatigi Firal Paihanki amasung Zatigi Isaiga loinana Rashtriya salute pi ki Thauram aduda police ki makok thongba yauna DLO sing Satra Satri CSO leader sing su saruk yakhi January gi tang kunma panda Tamelong district headquarter da State Asigi Chief Minister Sri N. Biren Singh amasung Mahaki Council of Ministers Singh laktuna Go to Hills saiba slogan gi makhada anirak suba oina cabinet meeting mini secretary ta pangthokki amasung sarkar na paikhalakliba thabakya review tawki khongsat aduda punna project tramari sangaki amasung project nipan gi urup uyun tawki Sangaki ba adugi manungda NLCPR gi phase 1 gi water supply scheme amasung forest department ki forest checkpost kam barak type staff quarter yauri mini secretariat complex ta pangthokkiba miyam gi meeting da CM na hai Tamelong jila asi haujikti backward district hai ba yadre sarkar akhanna ba miyeng changduna thabak kya paikhalli April tha gi manungda Apollo Bazar da laiba ground asibo asangba Estrotop football ground oihalagani hainasu phongdok lamki